KAKCHING district ki manung CHANNA LEIBA JAWAHAR NAVODAYA VIDYALAYA SANDUMBA ACHOUBA UMATHEL ki AUDITORIUM da ngasi VIDYALAYA ADUGI HOUJIK Mahei Tamliba Maheiroi Singa Alumni Singgagi Interaction Program ama Pangthokhre JNVSA Alumni Group na sinkiba ngasi Interaction Program aduda Alumni Group ki President Yumnam Shamo Alumni Group ki Advisor su oriba HOUJIK KAKCHING district ki ADM oriba P Santikumar amadi Vidyalaya asigi Principal Atom Kiran Kumar na President Member sing oina saruyaki tharamaduga mari Lenin Alumni Group ki Advisory P Santikumar na fongdorakpada Vidyalaya asigi award apa kaya lairaga su district administration ki maikedi ki su chap chana yengsingani Maheiroi singna khenaba thamdana Maheida pungning changna Mahei tamsi haibana chingba afawa pauta kaya piraduna Vidyalaya asigi mathakta district administration lady loina alumni na su Vidyalaya asigi award apa sing yariba makai yengsingani haibana chingba wafum kaya su thamki tharamaduga mari lenina alumni group asigi president Yumnam Siamona Maheiroi singna discipline laina masagi mathau masakhangna kadabani haiba pauta kaya su piki tharamaduda Vidyalaya sida Tamliba Maheiroi singna masa na khangningba wahang kaya hangki Maheiroi singna hanglakpa wahang sing alumni group na pakum macha khaina piki Vidyalaya sidagi thokraba Maheiroi singna karamba lambida chatkani kari tawba yai haibana chingba career guidance ki pautak singsu piki tharamaduda alumni asigi Advisor SS Jivan Chandra amadi alumni asigi handakta nauna khankiba office bearer kaya su saryaki